ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯃꯤꯠꯇꯣ ꯌꯧꯔꯛꯂꯦ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤꯕꯀꯣ ꯑꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯇꯉꯥꯏꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯦ ꯍꯥꯏꯗꯤ ꯌꯨꯇꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯞꯇꯒꯤ ꯑꯩꯒꯤꯁꯨ ꯒꯨꯒꯜ ꯑꯦꯁꯦꯟꯁ ꯄꯤꯟ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯉꯁꯤ ꯑꯩꯅ ꯐꯪꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯗꯁꯨ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯗꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯒꯦ ꯃꯌꯥꯝꯁꯨ ꯁꯄꯣꯔꯠ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯒꯗꯤꯀꯣ ꯁꯄꯣꯔꯠ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯐꯅ ꯍꯣꯠꯅꯔꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯒꯨꯒꯜ ꯑꯦꯁꯦꯟꯁ ꯄꯤꯟ ꯐꯪꯕꯁꯦ ꯁꯤꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯒꯤꯞ ꯑꯋꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯑꯉꯝꯕ ꯈꯤꯇꯪ ꯀꯠꯆꯒꯦꯅ ꯑꯩ ꯁꯨꯝ ꯈꯜꯂ ꯊꯧꯔꯥꯡ ꯇꯧꯔꯤꯀꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯃꯤꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯣꯀꯦ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯑꯩꯒꯤ ꯒꯨꯒꯜ ꯑꯦꯁꯦꯟꯁ ꯄꯤꯟꯁꯦ ꯄꯤꯟ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯇꯌꯥꯔꯤ ꯍꯧꯔꯦ ꯑꯗꯨ ꯁꯦꯠꯂꯤ ꯌꯨꯇꯨꯕꯅ ꯊꯥꯕꯤꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝ ꯊꯧꯅꯥ ꯄꯤꯕꯗꯒꯤ ꯁꯥꯏꯠ ꯁꯦꯒꯥꯏ ꯂꯩꯕꯅꯤ ꯁꯥꯏꯠ ꯁꯦꯒꯥꯏꯒꯣ ꯁꯥꯏꯠ ꯃꯔꯤꯗ ꯁꯦꯒꯥꯏꯒꯗꯧꯕꯅꯤ ꯅꯪ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯇꯞꯅ ꯁꯦꯠꯂꯣ ꯃꯥꯒꯤ ꯄꯔꯤꯡꯗꯨ ꯃꯤꯅ ꯄꯤ ꯄꯔꯤꯡꯗꯨꯗ ꯁꯦꯠꯀꯗꯕꯅꯤ ꯗꯣꯠꯇꯣ ꯁꯦꯠꯂꯣ ꯌꯥꯔꯦ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯃꯤꯠ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯂꯦꯞꯇꯅ ꯄꯤꯕꯤꯌꯨꯀꯣ ꯊꯤꯕꯤꯌꯣ ꯑꯩꯁꯨ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯋꯥꯕ ꯇꯥꯕꯁꯤꯡꯁꯤꯒꯤ ꯑꯉꯝꯕ ꯍꯦꯜꯞ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩ ꯃꯌꯥꯝꯐꯝꯗ ꯍꯥꯏꯖꯔꯤ ꯑꯣꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯩꯁꯦ ꯕꯖꯥꯔꯅꯤꯀꯣ ꯀꯔꯣꯝ ꯁꯥꯏꯠ ꯀꯗꯥꯏ ꯖꯒꯥꯅꯣ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯅꯥꯀꯟꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯆꯠꯈꯤꯕꯒꯤ ꯁꯥꯏꯠ ꯃꯃꯥꯡꯗꯪ ꯄꯔꯦꯡꯗꯨꯅꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯀꯩꯅꯣ ꯈꯨꯗꯣꯜ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯗꯈꯤꯅꯥ ꯑꯗꯨꯒꯤ ꯃꯤꯗꯨꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯛꯀꯗꯣꯏꯁꯤ ꯃꯌꯥꯝ ꯑꯗꯩ ꯃꯃꯥꯡ ꯄꯥꯡꯅꯤꯀꯣ ꯑꯩ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯁꯥꯏꯠꯇꯨꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯆꯠꯀꯦꯗꯣ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯋꯥꯈꯜ ꯈꯟꯕꯤꯌꯨꯀꯣ ꯑꯩꯅ ꯒꯤꯐ ꯇꯧꯖꯗꯣꯏꯁꯦ ꯍꯥꯏꯗꯤ ꯗꯈꯤꯅꯥ ꯇꯧꯗꯣꯏꯁꯦ ꯀꯅꯥꯗ ꯃꯥꯟꯒꯦꯗꯣ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯤꯒꯤ ꯁꯥꯏꯠꯇꯅꯤꯀꯣ ꯑꯩ ꯆꯠꯂꯤꯁꯦ ꯁꯤꯗ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯃꯌꯥꯝ ꯂꯩꯀꯣ ꯑꯣꯀꯦ ꯁꯤꯗ ꯁꯦꯀꯦꯟ ꯍꯦꯟ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯅꯅꯥꯎ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯅꯤꯀꯣ ꯂꯩꯁꯦ ꯁꯥꯏꯠꯁꯤꯗ ꯊꯦꯡꯉꯦ ꯁꯋꯥꯗꯤꯀꯣ ꯑꯣꯀꯦ ꯂꯥꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯗꯈꯤꯅꯥ ꯇꯧꯗꯣꯏꯁꯦ ꯀꯅꯥꯗꯅꯣ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯌꯦꯡꯁꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯂꯩꯀꯣ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯇꯨꯅꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯦꯀꯦꯟ ꯍꯦꯟ ꯁꯦꯟꯇꯔ ꯌꯥꯝ ꯂꯩꯍꯧꯀꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯗꯈꯤꯅꯥ ꯇꯧꯗꯣꯔꯤꯕ ꯀꯩꯅꯣꯁꯦ ꯃꯤꯁꯛꯁꯦ ꯁꯤ ꯎꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯧꯒꯦꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯆꯩꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏ ꯑꯃꯈꯛꯅꯦ ꯑꯗꯣ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤꯀꯣ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯈꯤꯇꯪ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ
ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯕ ꯅꯨꯄꯤꯅꯦ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯗꯅꯀꯣ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯎꯕ ꯑꯗꯣ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯗꯤꯄ꯭ꯔꯦꯁꯟ ꯈꯔ ꯂꯩꯌꯦꯕ ꯅꯨꯄꯤꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯒꯤꯁꯨ ꯏꯆꯦ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯑꯩ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯣꯏꯒꯤ ꯃꯔꯤ ꯊꯣꯛꯄ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯦ ꯃꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩ ꯎꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯈꯤꯕ ꯑꯩꯈꯣꯏ ꯁꯤꯗ ꯇꯨꯝꯃ ꯂꯩꯕ ꯏꯆꯦꯁꯤꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯕꯤꯕ ꯏꯆꯦꯗꯨꯅꯤ ꯑꯗꯣ ꯏꯆꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤꯅꯤꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯃꯤꯒꯤ ꯃꯔꯤ ꯂꯩꯅꯕꯅꯁꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯌꯦꯡꯕꯤꯒꯅꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯏꯆꯦꯁꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯕꯗꯒꯤ ꯌꯦꯡꯕꯤꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯅ ꯇꯣꯉꯥꯟꯕꯅꯤꯀோ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯀꯥꯟꯗ ꯃꯤꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯗꯨꯗꯤ ꯑꯩ ꯌꯦꯡꯍꯟꯅꯤꯡꯗꯦ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯌꯦꯡꯗꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯄꯥꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡꯗꯗꯤ ꯌꯦꯡꯕꯤꯒꯅꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯣ ꯏꯆꯦꯁꯦ ꯎꯅꯔꯀꯥꯟꯗ ꯑꯩꯒꯤ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯩꯒꯤ ꯑꯉꯝꯕ ꯈꯤꯇꯪ ꯗꯈꯤꯅꯥꯗꯣ ꯏꯆꯦꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯏꯆꯦꯁꯤ ꯑꯩꯅ ꯈꯨꯕꯥꯛ ꯏꯆꯦꯁꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯆꯨꯝꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯂꯥꯁꯇ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯑꯦꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯈꯤ ꯏꯆꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯤ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯍꯥꯏꯔꯦꯕ ꯑꯗꯣ ꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯑꯩꯒꯤ ꯑꯔꯣꯟꯕ ꯊꯕꯛꯇꯨꯀꯣ ꯑꯗꯣ ꯆꯠꯔꯛꯀꯦ ꯏꯕꯦꯟꯗꯣ ꯑꯅꯤꯅ ꯃꯁꯤꯡ ꯀꯥꯡꯉꯦ ꯃꯃꯩ ꯃꯌꯥꯅ ꯈꯔ ꯆꯤꯛꯁꯜꯂꯦ ꯅꯪꯒꯤ ꯑꯐꯕ ꯃꯉꯥꯜ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯗꯥꯎ ꯌꯥꯈꯠꯂꯛꯑꯅꯤ ꯀꯣ ꯏꯆꯥꯒꯤ ꯂꯣꯏ ꯗꯥꯎ ꯌꯥꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪ ꯍꯣꯠꯅꯔꯤꯕꯀꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯗꯥꯎ ꯌꯥꯎ ꯍꯥꯏꯕ ꯂꯩ ꯀꯔꯤ ꯂꯝꯗꯩꯅꯣ ꯃꯦꯀꯣꯂꯥꯗꯩꯅꯤ ꯑꯗꯣ ꯁꯣꯏꯅ ꯗꯥꯎ ꯌꯥꯔꯅꯤ ꯏꯆꯥ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨꯗꯨꯅ ꯏꯆꯦꯁꯦ ꯑꯩ ꯎꯅꯔꯀꯥꯟꯗ ꯑꯩꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯒꯤ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯆꯦꯁꯤꯒꯤ ꯗꯈꯤꯅꯥ ꯈꯤꯇꯪ ꯀꯠꯀꯦ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯏꯆꯦꯁꯤꯅꯤꯀꯣ ꯏꯆꯦꯁꯦ ꯎꯅꯔꯀꯥꯟꯗ ꯑꯩ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯤꯇꯪ ꯀꯠꯀꯦ ꯑꯣ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯑꯩ ꯅꯍꯥꯟꯃꯨꯛ ꯏꯆꯦꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯧꯒꯠꯄꯤꯔꯣ ꯑꯝꯇ ꯅꯍꯥꯟꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯒꯦꯀꯣ ꯏꯆꯦ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯦꯀꯣ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯕꯅꯦꯕ ꯑꯋꯥ ꯑꯅꯥ ꯇꯥꯕꯕꯨ ꯑꯣꯏꯔꯁꯨ ꯃꯣꯏꯁꯨ ꯏꯆꯦꯅ ꯅꯍꯥꯟꯃꯨꯛ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛ ꯑꯃꯈꯛ ꯗꯈꯤꯅꯥ ꯇꯧꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯅꯠꯇꯦ ꯏꯆꯦꯅꯅꯦ ꯅꯍꯥꯟꯃꯨꯛ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯈꯤꯕꯗꯣ ꯏꯆꯦꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯋꯤ ꯑꯗꯨ ꯃꯥꯏ ꯄꯥꯛꯑꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯗꯨꯒꯤ ꯏꯆꯦꯗ ꯗꯈꯤꯅꯥꯗ ꯀꯠꯀꯦ ꯂꯥꯛꯏꯁꯦ ꯁꯣꯟ ꯑꯣꯜꯂꯒꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯗꯈꯤꯅꯥ ꯀꯠꯂꯒ ꯕꯣꯔꯒ ꯄꯤꯌꯨꯀꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦꯕꯀꯣ ꯁ꯭ꯃꯥꯏꯜ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯋꯥꯒꯨꯝꯁꯤ ꯅꯣꯛꯀꯨꯝꯁꯤꯅ ꯑꯩꯅ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯅꯦꯕ ꯁꯤ ꯆꯦꯁꯦ ꯌꯨꯇꯨꯕꯇ ꯀꯩꯅꯣ ꯍꯥꯡꯕꯅꯦ ꯌꯨꯝꯗ ꯄꯨꯕꯤꯌꯨꯀꯣ ꯁꯤꯁꯤꯅ 2,000 ꯈꯛꯇꯅꯦ ꯌꯥꯝꯗꯦ ꯁꯤ ꯅꯠꯇꯦ ꯆꯦꯒꯤ ꯗꯈꯤꯅꯥ ꯑꯣꯏꯕꯤꯌꯨꯀꯣ ꯑꯍꯨꯝ ꯀꯜꯂꯣꯗꯅ ꯑꯗꯨꯗꯤ ꯍꯥ ꯑꯍꯨꯝ ꯀꯠꯁꯜꯂꯛꯑꯣ ꯀꯜꯂꯕꯅꯦ 4 ꯁꯨꯔꯦ ꯑꯗꯣ ꯕꯣꯔ ꯄꯤꯔꯛꯑꯣ ꯍꯣꯏ ꯃꯥꯏ ꯄꯥꯛꯆꯔꯒꯦꯀꯣ ꯑꯣ ꯑꯁꯣꯝꯗ ꯂꯥꯏꯗ ꯀꯠꯀꯦꯕ ꯍꯣꯏ ꯏꯆꯦ ꯃꯥꯏ ꯄꯥꯛꯆꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯍꯣꯏ ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯍꯣꯏ ꯑꯣꯀꯦ ꯁꯤꯒꯤ ꯏꯆꯦꯁꯤꯅꯤꯀꯣ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤꯀꯣ ꯑꯣꯀꯦ
Okay. Mayam ubi ko ay na haiba isi do niko mig do niko ay angamba dakna hai tare ay nangamba ay mai pakpagi dai pau bi ko hai tare ko si gi angamba dakna kat pani. Okay. Si pologon ni han get oiram do niko. Okay.